Assam Rifles na fare Hairiba Rishikanta UNLF ka mari Leinade pawasi ngarang nungthil fongkiba pandam pawsi dagi lokhatchabane ngahan amasung ngarang fongkiba pawsi singamade media sing da phongna kiba Assam Rifles ki kangbuna kamjong district ki manung chanba kasom khulen PS na konba Myanmar ga taina ba namli market manakta ge koideng na luching ba UNLF kangbu ge nongmai na panduna sokla ba lanmi ama fare Hairiba se UNLF po mingsa thiana na ba Assam Rifles na thawaina sem saraga thadorok pa aran ba pauni haina aina thingkhrabalup asigi secretary publicity central committee gi UNLF ke m sagena thadorok pa cherola ma da phongdorok le cherola sina makha taraduna pause khara da phongna kiba Bisnupur district ki naran saina dage L Rishikanta chahi taraga mapan apokpa L ka hui Hairiba myoya se UNLF MPA ga Karigumba Maria amata Leinade loina na Rishikanta karamba yawalup ke yawaloino karamba phibam da nongmai na panduna sokhibano amade matau karamna kasom da yaurkhibano haiba dude Assam Rifles amade India Intelligence kangbuna mayek sengna Rishikanta gi statement dagi khanglaba wafam ne adubu IOF na asengba du lotsilaga UNLF ki mingsa thiana ba amade yawalup singi marakta gyan tanada ba phibam thogana na ba atamna na thawaina satharak pa thaurang amani haiba se iraicha singna khangjinbi wai re UNLF na lepna changsilagliba Manipur ningkha tambagi lanjang asigi pandam ningtamba hanjin bahaiba sinataba mawong amatada India laingaka yasinaba tawdaba haiba UNLF ki phirep asida khoisauna raba India laingak amade IOF na UNLF ki mingsa thinaba maham tanaba silakpa khusil thaurang singda iraicha singna thajabiganu amade UNLF na kaidongnungda ikhoigi miyamgi thajaba mangaloi haiba sida chena thajabi yo haina so cherola sina phongdorok le